ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯑꯗꯨꯝ ꯌꯥꯝꯃꯤ, ꯑꯗꯨꯒ ꯑꯃꯒ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯅꯔꯝꯗꯦ ꯃꯣꯏꯁꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩꯈꯣꯏ ꯏꯆꯦꯁꯤ ꯊꯕꯛ ꯈꯜꯂꯛꯑꯦꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯂꯣꯏꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯣꯏ ꯑꯇꯩꯗꯤ ꯑꯃꯠꯇ ꯍꯔꯥꯎꯕ ꯃꯃꯤꯁꯤ ꯎꯗꯦ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯅ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗꯗꯤ ꯏꯆꯦꯁꯨ ꯊꯕꯛ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯃꯉꯥꯜ ꯑꯃ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯕꯕꯥ ꯏꯃꯥꯅꯁꯨ ꯏꯆꯦꯒꯤ ꯇꯣꯂꯣꯞꯁꯤꯡ ꯑꯗꯨ ꯄꯥꯏꯁꯟꯕꯤꯗꯨꯅ ꯃꯔꯨꯞ ꯁꯨꯝ ꯌꯥꯎꯕꯤꯗꯨꯅ ꯑꯩꯈꯣꯏꯁꯦ ꯏꯪꯈꯣꯜ ꯑꯃ ꯃꯐꯝ ꯑꯇꯣꯞꯄ ꯑꯃꯗ ꯂꯩꯔꯒ ꯍꯣꯡꯗꯣꯛꯈ꯭ꯔꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯑꯒ ꯆꯠꯂꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯃꯣꯏ ꯀꯅꯥꯗ ꯍꯥꯏꯗꯣꯛꯑꯝꯗꯦ꯫ ꯀꯣꯟꯅ ꯏꯪꯈꯣꯜ ꯑꯅꯧꯕ ꯌꯨꯝ ꯀꯩ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯍꯣꯡꯖꯤꯜꯂꯅꯤ ꯍꯥꯏꯔꯀꯥꯟꯗ ꯍꯥꯏꯕꯅ ꯐꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯕꯕꯥꯅ ꯆꯦꯟ ꯆꯣꯡꯕ ꯂꯣꯏꯅ ꯇꯧꯕꯅꯤ, ꯑꯗꯨꯅ ꯕꯕꯥꯅ ꯏꯪꯈꯣꯜ ꯑꯗꯨ ꯈꯣꯏꯍꯪ ꯍꯪꯅꯗꯨꯅ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯏꯪꯈꯣꯜ ꯑꯃ ꯂꯧꯔꯝꯃꯤ꯫ ꯏꯃꯥꯒ ꯕꯕꯥꯒꯅꯁꯨ ꯑꯗꯨꯝ ꯌꯨꯝ ꯍꯦꯛ ꯁꯥꯕ ꯍꯧꯕꯗꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯗꯨ ꯑꯗꯨꯝ ꯁꯦꯟꯅꯔꯛꯑꯕꯅꯤ꯫ ꯏꯆꯦꯒ ꯑꯩꯒꯗꯤ ꯀꯌꯥꯕꯨ ꯌꯥꯎꯗꯦ ꯃꯐꯝ ꯑꯗꯨꯗ꯫ ꯌꯨꯝ ꯀꯩ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯕꯕꯥꯅ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯗ ꯇꯥꯆꯧ ꯏꯅꯥꯎꯕ ꯑꯩꯗꯤ ꯆꯠꯂꯅꯤ, ꯂꯝ ꯑꯃꯗ ꯑꯩꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ, ꯍꯣꯡꯖꯤꯟꯒꯗꯕꯗ ꯉꯥꯏꯔꯦ, ꯍꯟꯗꯛꯀꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯁꯤꯗ ꯍꯣꯡꯖꯤꯜꯂꯅꯤ, ꯑꯗꯨꯗ ꯁꯨꯝ ꯅꯣꯏ ꯃꯌꯥꯝꯗ ꯋꯥꯐꯝꯁꯦ ꯐꯣꯡꯗꯣꯛꯑꯝꯕꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯕꯕꯥꯁꯨ ꯀꯀꯥ ꯍꯣꯏꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯑꯣ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯁꯤꯗ ꯌꯥꯝꯅ ꯆꯤꯟꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯂꯩꯗꯣꯏ ꯁꯔꯨꯛ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯈꯔ ꯈꯥꯏꯗꯣꯛꯅꯈ꯭ꯔꯗꯤ ꯑꯗꯣ ꯅꯪꯒꯤ ꯁꯔꯨꯛ ꯑꯁꯤꯗꯤ ꯁꯤꯗ ꯁꯨꯝ ꯊꯝꯈꯤꯒꯦ ꯍꯥꯏꯔꯤꯔꯣ? ꯕꯕꯥꯅ ꯑꯃꯨꯛ ꯈꯪꯗꯦ, ꯑꯗꯨꯗꯤ ꯃꯇꯝꯒꯤ ꯂꯥꯛꯆꯅꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯑꯗꯨꯒꯤ ꯋꯥꯈꯜꯗꯤ ꯀꯩꯁꯨ ꯈꯟꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠꯇꯣ ꯕꯕꯥꯅ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯧ ꯁꯨꯝ ꯇꯧꯗꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯁꯦ ꯑꯅꯧꯕ ꯕꯕꯥ ꯏꯃꯥꯅ ꯁꯥꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯍꯣꯡꯖꯤꯜꯂꯝꯃꯤ꯫ ꯌꯨꯝ ꯑꯁꯦ ꯌꯥꯝꯅ ꯄꯨꯛꯆꯥꯎ ꯆꯥꯎꯅ ꯁꯥꯕꯗꯤ ꯅꯠꯇꯦ꯫ ꯑꯩꯒꯤ ꯀꯥ ꯑꯃꯒ ꯏꯆꯦꯒꯤ ꯀꯥ ꯑꯃꯒ ꯕꯕꯥ ꯏꯃꯥꯒꯤ ꯀꯥꯒ ꯆꯥꯛꯈꯨꯝ ꯑꯃꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯂꯝꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ꯫ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯌꯨꯝ ꯑꯗꯨ ꯇꯣꯉꯥꯟꯅ ꯇꯞꯊꯣꯛꯅꯤꯡꯕ ꯆꯥꯎꯊꯣꯛꯅꯤꯡꯕ ꯑꯃ ꯂꯥꯛꯑꯒꯁꯨ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯍꯣꯡꯉꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩ ꯏꯃꯥꯅ ꯗꯨꯀꯥꯟ ꯊꯣꯛꯄꯗ ꯃꯈꯣꯏ ꯑꯗꯥꯏꯒꯤ ꯃꯤꯅ ꯏꯃꯥꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏ, ꯅꯣꯏ ꯏꯪꯈꯣꯜꯁꯤꯕꯨ ꯄꯩꯁꯥ ꯀꯌꯥ ꯄꯤꯔꯒ ꯂꯩꯔꯤꯅꯣ? ꯊꯥꯏꯅꯗꯤ ꯑꯁꯤꯒꯤ ꯖꯒꯥꯁꯤ ꯃꯤ ꯆꯪꯕ ꯀꯤꯅꯔꯝꯃꯤꯅꯦ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯤꯁꯤꯡ ꯌꯥꯝꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯝꯁꯦ ꯑꯍꯥꯡꯕ ꯀꯌꯥ ꯂꯩꯅꯔꯛꯇ꯭ꯔꯦꯅꯦꯀꯣ, ꯑꯗꯨꯝ ꯖꯒꯥꯁꯦ ꯅꯣꯏꯅꯁꯨ ꯂꯧꯔꯒ ꯌꯨꯝ ꯁꯥꯖꯟꯈ꯭ꯔꯦꯕ ꯍꯥꯏꯔꯛꯏ꯫ ꯃꯣꯏꯒꯤ ꯋꯥꯗꯣ ꯏꯃꯥꯅ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ, ꯀꯩꯅꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕ ꯏꯪꯈꯣꯜꯁꯤ ꯍꯥꯟꯅ ꯀꯩ ꯇꯧꯕ ꯌꯥꯎꯈꯤꯒꯦ? ꯗꯨꯀꯥꯟꯗ ꯄꯣꯠ ꯂꯩꯔꯝꯃꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯀꯩꯁꯨ ꯇꯧꯈꯤꯗꯦꯗ, ꯁꯨꯝ ꯃꯁꯥꯏꯁꯤ ꯂꯝꯍꯥꯡ ꯑꯣꯏꯅ ꯂꯩꯔꯝꯕꯗꯨꯗ ꯍꯪꯕꯅꯦ, ꯅꯨꯡꯉꯥꯏꯕꯅꯦ ꯑꯁꯥꯏꯁꯦ ꯂꯩꯕꯗ ꯀꯔꯤꯃꯇ ꯈꯜꯂꯨꯅꯨ ꯍꯥꯏꯔꯛꯏ꯫ ꯃꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯃꯥꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯤꯡꯅꯔꯝꯃꯤ꯫ ꯌꯨꯝꯗ ꯍꯜꯂꯛꯑꯒꯁꯨ ꯕꯕꯥꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯪꯈꯣꯜ ꯑꯁꯤꯕꯨ ꯀꯔꯤ ꯇꯧꯈꯤꯕ ꯌꯥꯎꯕꯅꯣ ꯈꯪꯗꯦꯅꯦ, ꯍꯧꯖꯤꯛ ꯑꯩꯅ ꯗꯨꯀꯥꯟ ꯊꯣꯛꯎꯕꯗꯁꯨ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯐꯝꯁꯦ ꯍꯥꯟꯅ ꯃꯤ ꯆꯪꯕ ꯀꯤꯅꯔꯝꯃꯤ ꯍꯥꯏꯗꯅ ꯃꯣꯏ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯗꯤ ꯀꯩꯗꯧꯕ ꯌꯥꯎꯈꯤꯒꯦ ꯍꯪꯕꯅꯦ, ꯑꯗꯨꯗ ꯃꯣꯏꯁꯦ ꯋꯥꯗꯣ ꯑꯃꯨꯛ ꯂꯩꯊꯣꯛꯈꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯍꯦꯔꯥ ꯃꯤꯒꯤ ꯆꯤꯟꯕꯨ ꯄꯨꯡꯉꯥꯡꯗ ꯉꯥꯡꯅꯕ ꯃꯇꯝꯁꯤꯕꯨ ꯁꯤꯗ ꯂꯩꯔꯛꯄꯗ ꯑꯩꯈꯣꯏꯕꯨ ꯀꯩꯗꯧꯔꯛꯀꯦ, ꯅꯨꯡꯉꯥꯏꯅ ꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯑꯗꯨꯝ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣই ꯏꯃꯥꯁꯦ ꯃꯃꯪꯗ ꯍꯦꯛ ꯀꯞꯄꯛꯏ꯫ ꯕꯕꯥ ꯏꯆꯦ ꯑꯩ ꯇꯧꯔꯒ ꯏꯃꯥꯁꯦ ꯇꯨꯝꯕ ꯍꯧꯗꯣꯛꯄꯤꯔꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯁꯦ ꯃꯤꯀꯞ ꯊꯣꯔꯛꯑꯕ ꯃꯇꯨꯡꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯪꯗ ꯏꯆꯥꯅꯨꯄꯤ ꯍꯣꯏꯒꯨꯝꯕ ꯂꯦꯡ ꯑꯣꯏꯒꯗꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯎꯔꯛꯑꯝꯃꯤ꯫ ꯑꯩꯉꯣꯟꯗ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯟꯅꯩ, ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯃꯪꯗ ꯀꯤꯗꯅ ꯆꯦꯟꯕꯗ ꯇꯥꯏꯕꯪ ꯐꯥꯎꯅ ꯇꯧꯔꯛꯏꯗꯣ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯐꯥꯎ ꯏꯆꯦꯒ ꯑꯩꯒꯗꯤ ꯀꯔꯤꯃꯇ ꯈꯜꯂꯝꯗꯦ, ꯃꯔꯝꯗꯤ ꯏꯃꯥꯒꯤ ꯃꯪꯗꯨ ꯏꯆꯝ ꯆꯝꯕ ꯃꯪ ꯑꯃꯅꯤ ꯈꯜꯂꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯏꯃꯥꯗ ꯁꯨꯝꯅ ꯍꯥꯏ, ꯅꯪꯅ ꯃꯤꯅ ꯉꯁꯥꯏ ꯍꯥꯏꯔꯛꯄꯁꯤꯡ ꯑꯗꯨ ꯁꯨꯝ ꯅꯤꯡꯁꯤꯡ ꯇꯨꯝꯃꯝꯃꯅꯤ, ꯑꯗꯨꯗ ꯃꯪꯗ ꯑꯗꯨꯏꯗꯨ ꯎꯔꯤ ꯑꯣꯏꯔꯤꯅꯤ꯫ ꯀꯩꯁꯨ ꯂꯩꯕ ꯃꯪ ꯅꯠꯇꯦꯁꯦ, ꯌꯨꯝ ꯑꯣꯟꯅꯕꯩꯁꯨ ꯍꯦꯛ ꯇꯧꯒꯟꯕꯅꯤ꯫ ꯁꯨꯃꯥꯏꯅ ꯌꯨꯝ ꯑꯣꯟꯅꯔꯛꯄꯁꯦ ꯑꯩꯁꯨ ꯇꯧꯏ꯫ ꯋꯥꯈꯟꯗ ꯑꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯗꯅ ꯇꯨꯝꯕꯒ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗ ꯑꯗꯨꯅ ꯀꯩꯁꯨ ꯇꯧꯔꯣꯏ, ꯈꯤꯇꯪ ꯀꯨꯏꯅ ꯂꯩꯔꯛꯑꯒꯗꯤ ꯐꯔꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯏꯆꯦꯁꯨ ꯆꯥꯛ ꯇꯣꯛꯑꯒ ꯃꯥꯒꯤ ꯊꯕꯛꯇꯣ ꯀꯥꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯕꯕꯥꯒ ꯏꯃꯥꯒꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯣꯝꯗ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯕꯕꯥ ꯏꯃꯥ ꯃꯣꯏ ꯑꯅꯤꯗꯤ ꯍꯧꯅꯗꯨꯅ ꯆꯠꯈꯤ꯫
ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯅ ꯌꯨꯝ ꯁꯪꯕ ꯇꯥꯔꯝꯃꯤ ꯅꯧꯅ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯑꯗꯥꯏꯗ ꯑꯩꯒ ꯈꯪꯅꯕ ꯏꯁꯨꯡ ꯏꯃꯥꯟꯅꯕꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯁꯦ ꯀꯣꯂꯦꯖꯀꯤ ꯏꯃꯥꯟꯅꯕ ꯈꯔ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯑꯩꯒꯤ ꯀꯥꯗꯨꯗ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯃꯥꯏꯁꯤꯅ ꯐꯛꯂꯥꯡꯂꯣꯝꯗ ꯑꯣꯜꯂꯒ ꯐꯣꯟꯁꯦ ꯁꯨꯝ ꯃꯦꯠꯂꯒ ꯀꯩꯅꯣ ꯌꯦꯡꯗꯨꯅ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯏꯆꯦꯒꯤ ꯀꯥꯗ ꯀꯣꯡꯀꯥꯡ ꯎꯄꯨ ꯊꯣꯡ ꯍꯥꯡꯇꯣꯛꯈꯤꯕ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯍꯧꯏ ꯑꯩꯁꯨ ꯃꯗꯨꯗ ꯋꯥꯈꯜꯗ ꯀꯥ ꯍꯦꯟꯅ ꯈꯟꯖꯜꯂꯝꯗꯦ ꯀꯔꯤꯃꯠꯇ ꯑꯣꯏꯖꯔꯝꯃꯣꯏꯗ ꯈꯟꯇꯣꯛꯑꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯑꯃꯨꯛ ꯆꯥꯛꯈꯨꯝꯗ ꯀꯣꯜ-ꯂꯤꯛ ꯂꯧꯊꯣꯛꯄ ꯃꯈꯣꯟꯁꯤ ꯑꯃꯨꯛ ꯇꯥꯔꯛꯏ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯍꯥꯏꯐꯦꯠ ꯍꯧꯒꯠꯂꯒ ꯀꯩꯅꯣꯅꯦ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯁꯤꯕꯣ ꯃꯤꯒꯤ ꯍꯧꯗꯣꯡꯒ ꯌꯨꯝ ꯑꯁꯤꯗ ꯆꯪꯉꯕꯖꯥꯔꯅꯦ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯃꯈꯣꯟꯗꯣ ꯍꯧꯒꯠꯂꯒ ꯇꯥꯔꯨꯕꯗ ꯑꯃꯨꯛ ꯆꯞꯍꯦꯛ ꯂꯦꯞꯈꯤ ꯑꯗꯨꯒ ꯆꯪꯉꯒꯗꯤ ꯑꯩꯁꯨ ꯌꯦꯡꯉꯨꯗꯦ ꯑꯃꯨꯛ ꯍꯤꯞꯊꯔꯛꯇꯨꯅ ꯑꯩꯁꯦ ꯐꯛꯂꯥꯡꯂꯣꯝꯗ ꯃꯥꯏꯁꯤꯅ ꯑꯣꯜꯂꯒ ꯑꯃꯨꯛ ꯐꯣꯟꯗ ꯀꯩꯅꯣ ꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯇꯨꯡꯂꯣꯝ ꯊꯪꯕ ꯑꯩꯒꯤ ꯐꯃꯨꯡ ꯑꯁꯤꯗ ꯃꯤ ꯑꯃ ꯐꯝꯊꯔꯛꯄꯗꯧꯅ ꯀꯔꯤꯅꯣꯝ ꯑꯩꯒꯤ ꯏꯁꯥꯗ ꯐꯥꯎꯔꯛꯑꯝꯃꯤ ꯑꯩꯁꯨ ꯃꯗꯨꯗ ꯁꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯤ ꯃꯗꯨꯗꯁꯨ ꯀꯩꯁꯨꯝꯇ ꯂꯩꯔꯝꯗꯦ ꯑꯃꯨꯛꯀꯁꯨ ꯑꯩꯁꯦ ꯐꯣꯟꯗꯣ ꯁꯨꯝ ꯌꯦꯡꯂꯤꯉꯩ ꯑꯩꯒꯤ ꯀꯥꯗꯒꯤ ꯃꯤ ꯑꯃ ꯊꯣꯛꯈꯤꯕꯗꯧꯅ ꯁꯣꯠ ꯑꯃꯨꯛ ꯇꯧꯔꯛꯏ ꯉꯛꯁꯤꯅ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯍꯥꯏꯒꯠꯂꯒ ꯌꯦꯡꯉꯤ ꯃꯗꯨꯁꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯁꯨꯝ ꯀꯩꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯑꯩꯁꯦ ꯃꯄꯥꯟꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯏꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯅꯧꯕꯗꯨ ꯀꯃꯥꯏꯅ ꯂꯩꯔꯤꯅꯣ ꯏꯪꯈꯣꯜꯒꯗꯨ ꯌꯦꯡꯒꯦ ꯍꯥꯏꯔꯛꯄꯗꯨꯗ ꯃꯣꯏꯗ ꯎꯠꯀꯦ ꯍꯥꯏꯗꯅ ꯑꯩꯅ ꯁꯨꯃꯥꯡꯗ ꯂꯦꯞꯄꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯐꯣꯇꯣ ꯁꯨꯝ ꯅꯝꯃꯝꯃꯤ ꯌꯨꯝ ꯑꯗꯨ ꯑꯩꯅ ꯐꯣꯇꯣ ꯅꯝꯃꯤꯉꯩ ꯌꯨꯝ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯏꯃꯥ ꯍꯥꯏꯗꯅ ꯑꯃꯨꯛꯇꯪ ꯈꯣꯟꯊꯥꯡ ꯅꯥꯏꯅ ꯀꯧꯔꯛꯈꯤꯕ ꯃꯈꯣꯟꯁꯤ ꯑꯩꯅ ꯇꯥꯍꯧꯏ ꯍꯟꯗꯛꯇꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯏꯁꯥꯁꯦ ꯇꯨ ꯈ꯭ꯌꯥꯎ ꯂꯥꯎꯅ ꯆꯣꯡꯈꯤ ꯃꯗꯨ ꯎꯔꯛꯄꯗ ꯑꯩꯒꯤ ꯏꯁꯥꯁꯦ ꯀꯩꯗ ꯍꯥꯏꯔꯨꯅꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯆꯥꯛꯀꯧꯕ ꯆꯠꯈꯤꯕ ꯕꯕꯥ ꯏꯃꯥꯗꯁꯨ ꯑꯩꯅ ꯐꯣꯟꯁꯤ ꯇꯧꯁꯜꯂꯛꯑꯝꯃꯤ ꯃꯗꯨꯗ ꯃꯣꯏꯁꯨ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄꯗꯨꯗ ꯆꯥꯛ ꯆꯥꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯛꯈꯤꯗꯦ ꯏꯆꯦꯗ ꯃꯣꯏꯁꯦ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯏꯆꯦꯗ ꯇꯧꯕ ꯐꯣꯟ ꯑꯗꯨꯗꯤ ꯏꯆꯦꯗꯤ ꯄꯥꯏꯈꯠꯂꯛꯏ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯏ ꯃꯗꯨꯗ ꯑꯩꯁꯨ ꯏꯆꯦꯗ ꯑꯗꯨꯝ ꯍꯥꯏ ꯏꯆꯦ ꯑꯩ ꯀꯤꯕꯗ ꯌꯥꯗ꯭ꯔꯦ ꯏꯁꯥꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯌꯨꯝꯌꯥꯏꯔꯣꯝ ꯐꯥꯎꯔꯒ ꯆꯥꯛꯈꯨꯝꯔꯣꯝꯗꯁꯨ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯃ ꯆꯪꯈꯤꯕ ꯎꯍꯧꯏ ꯑꯩꯅ ꯑꯗꯨ ꯏꯆꯦ ꯅꯪ ꯍꯜꯂꯛꯄ ꯌꯥꯔꯒꯗꯤ ꯍꯜꯂꯛꯑꯣ ꯍꯥꯏꯔꯛꯑꯝꯃꯤ ꯏꯆꯦꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯑꯩꯗꯤ ꯍꯜꯂꯛꯄ ꯌꯥꯔꯣꯏꯅꯦ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯌꯥꯝꯅ ꯂꯩꯔꯤꯌꯦ ꯑꯗꯨ ꯀꯩꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯇꯁꯦꯡꯅ ꯑꯗꯨꯃꯥꯏꯅꯕꯨ ꯇꯧꯔꯛꯄ꯭ꯔꯥꯅꯦ ꯑꯗꯨ ꯅꯪ ꯕꯕꯥ ꯏꯃꯥꯗꯗꯤ ꯍꯥꯏꯈ꯭ꯔꯕꯣ ꯍꯪꯉꯛꯏ ꯑꯩꯅ ꯑꯃꯨꯛ ꯏꯆꯦ ꯕꯕꯥ ꯏꯃꯥꯗꯤ ꯆꯥꯛ ꯆꯥꯔꯤꯕ ꯈꯪꯗꯦ ꯐꯣꯟ ꯄꯥꯏꯔꯛꯇꯦ ꯑꯩꯗꯤ ꯍꯧꯖꯤꯛ ꯌꯨꯝ ꯃꯅꯨꯡꯗꯁꯨ ꯆꯪꯕ ꯀꯤꯔꯦ ꯃꯄꯥꯟꯗ ꯁꯨꯃꯥꯡꯗ ꯂꯦꯞꯄꯒ ꯂꯩꯔꯦ ꯑꯩꯁꯦ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯏꯆꯦ ꯍꯥꯏꯗꯅ ꯍꯪꯉꯤ ꯏꯆꯦꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯅꯪ ꯀꯤꯔꯒꯗꯤ ꯃꯅꯨꯡꯗ ꯂꯩꯔꯨꯔꯅꯨ ꯕꯕꯥ ꯏꯃꯥꯁꯨ ꯆꯥꯛ ꯇꯣꯛꯑꯒꯗꯤ ꯄꯨꯡ 1 ꯈꯔ ꯍꯦꯜꯂꯛꯄꯗ ꯑꯗꯥꯏ ꯃꯇꯝꯗꯨꯗ ꯍꯟꯖꯔꯛꯑꯅꯤ ꯑꯗꯨ ꯅꯪ ꯒꯦꯠꯇꯣ ꯂꯣꯛ ꯇꯧꯔꯝꯃꯣ ꯑꯗꯨꯒ ꯃꯣꯏ ꯑꯗꯥꯏꯗꯣ ꯁꯨꯝ ꯀꯣꯏꯕ ꯆꯠꯂꯨꯁꯨ ꯕꯕꯥ ꯏꯃꯥ ꯍꯜꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯃꯗꯨꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯉꯝꯗꯦ ꯏꯆꯦꯒ ꯉꯥꯏꯍꯥꯛ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯑꯩꯁꯦ ꯏꯆꯦꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦ ꯅꯤꯡꯅ ꯒꯦꯠꯇꯣ ꯂꯣꯛ ꯇꯧꯔꯝꯃꯒ ꯑꯩꯁꯦ ꯁꯨꯝ ꯑꯗꯥꯏꯗ ꯊꯣꯔꯛꯏ ꯉꯥꯏꯍꯥꯛ ꯃꯣꯏ ꯑꯗꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯉꯩ ꯕꯕꯥ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯛꯏ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯏ ꯑꯩꯅꯁꯨ ꯕꯕꯥ ꯏꯃꯥꯗ ꯁꯦꯡꯅ ꯋꯥꯔꯤꯗꯨ ꯇꯝꯃꯤ ꯅꯣꯏ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯈꯔ ꯊꯨꯅ ꯍꯜꯂꯛꯑꯣꯅꯦ ꯌꯨꯝꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯍꯥꯏꯔꯛꯑꯝꯃꯤ ꯕꯕꯥꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯅꯃꯥꯒ ꯑꯩꯒꯗꯤ ꯅꯣꯏ ꯄꯟꯊꯧꯍꯣꯏꯗ ꯆꯪꯉꯤꯅꯦ ꯆꯥꯛꯄꯨꯗꯤ ꯇꯣꯛꯄ ꯀꯨꯏꯔꯦ ꯍꯜꯂꯛꯑꯅꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨꯁꯨ ꯌꯦꯡꯁꯜꯂꯝꯕꯅꯤ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯃꯨꯛ ꯕꯕꯥ ꯉꯥꯏꯍꯥꯛ ꯆꯪꯉꯝꯃꯗꯤ ꯌꯥꯔꯦ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯇꯧꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯉꯁꯤꯗꯤ ꯌꯨꯝꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯍꯥꯏꯗꯅ ꯅꯣꯏ ꯊꯨꯅ ꯍꯜꯂꯛꯑꯣ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯂꯧꯕꯨꯛꯇꯅꯤ ꯅꯣꯏ ꯍꯜꯂꯛꯄ ꯉꯥꯏꯔꯤꯅꯦ ꯍꯥꯏꯔꯛꯑꯝꯃꯤ ꯕꯕꯥꯅꯁꯨ ꯍꯣꯏꯁꯦ ꯅꯃꯥꯒ ꯑꯩꯒꯁꯨ ꯍꯜꯂꯛꯅꯕ ꯇꯧꯔꯤ ꯐꯣꯟ ꯊꯝꯃꯣ ꯍꯥꯏꯔꯛꯏ ꯉꯥꯏꯍꯥꯛ ꯑꯗꯨꯃꯥꯏꯅ ꯕꯕꯥ ꯏꯃꯥ ꯉꯥꯏꯅ ꯑꯩꯁꯦ ꯋꯥꯈꯜ ꯑꯃ ꯁꯨm ꯇꯧꯔꯝꯃꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯌꯨꯝ ꯑꯁꯤꯕꯨ ꯍꯥꯟꯅꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯁꯤꯈꯤꯕꯒ ꯌꯥꯎꯕꯖꯥꯔꯣ ꯉꯁꯥꯏꯒꯤꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯅꯠꯇꯦꯗ ꯑꯃꯨꯛꯇꯪ ꯇꯧꯔꯛꯄꯅꯤꯁꯨ ꯅꯠꯇꯦ ꯍꯟꯖꯟ ꯇꯧꯔꯤꯗꯣ ꯑꯗꯨꯒ ꯅꯨꯄꯤ ꯑꯃ ꯌꯨꯝꯌꯥꯏ ꯐꯥꯎꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯠꯈꯤꯕꯗꯨꯅ ꯀꯔꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯐꯩ ꯕꯕꯥ ꯏꯃꯥ ꯍꯜꯂꯛꯈꯤꯁꯅꯨ ꯃꯣꯏꯗ ꯋꯥꯔꯤꯁꯦ ꯁꯦꯡꯅ ꯌꯨꯝꯗ ꯌꯧꯔꯛꯄꯒ ꯑꯩꯁꯨ ꯃꯣꯏꯗ ꯇꯝꯃꯒꯦ ꯑꯁꯨꯝꯅ ꯑꯩꯁꯦ ꯑꯗꯥꯏꯗ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯕꯕꯥ ꯏꯃꯥꯗ ꯀꯗꯥꯏꯗ ꯌꯧꯔꯒꯦ ꯍꯥꯏꯗꯅ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯛꯑꯝꯃꯤ ꯕꯕꯥ ꯏꯃꯥꯅꯁꯨ ꯌꯧꯁꯜꯂꯛꯑꯦ ꯌꯨꯝꯗ ꯆꯪꯉꯒ ꯂꯩꯔꯝꯃꯣ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯃꯣꯏ ꯌꯧꯁꯜꯂꯛꯑꯦ ꯍꯥꯏꯕꯗꯨꯗ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ ꯑꯗꯨꯒ ꯊꯣꯡꯒꯥꯟ ꯒꯦꯠꯇ ꯃꯣꯏ ꯌꯧꯔꯛꯄꯗꯣ ꯉꯥꯏꯗꯨꯅ ꯂꯩ ꯕꯕꯥ ꯏꯃꯥꯁꯨ ꯌꯧꯁꯜꯂꯛꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯃꯤꯟꯅꯔꯝꯃꯤ ꯑꯩꯅꯁꯨ ꯃꯣꯏꯗ ꯁꯦꯡꯅ ꯋꯥꯔꯤꯗꯨ ꯇꯝꯕ ꯍꯧꯏ ꯇꯨ ꯅꯣꯏ ꯂꯣꯏꯅ ꯆꯠꯊꯣꯛꯅꯈ꯭ꯔꯤꯒꯩꯅ ꯁꯤꯃꯛꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗꯒꯤꯅꯤ ꯅꯨꯄꯤꯗꯣ ꯁꯨꯝ ꯇꯨꯃꯤꯟꯅ ꯃꯣꯂꯤ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯤꯗꯣ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯀꯥꯗ ꯇꯨꯝꯃꯤꯉꯩꯗꯁꯨ ꯆꯪꯉꯝꯕ ꯃꯥꯜꯂꯦ ꯑꯩꯒꯤ ꯐꯃꯨꯡꯗ ꯐꯝꯃꯝꯕ ꯃꯑꯣꯡ ꯑꯃꯁꯨ ꯇꯧꯏ ꯕꯕꯥ ꯏꯃꯥ ꯅꯣꯏꯕꯨ ꯃꯁꯤꯒꯤ ꯃꯐꯝꯁꯦ ꯂꯧꯗ꯭ꯔꯤꯉꯩ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯃꯤꯗꯒ ꯀꯔꯤꯃꯠꯇ ꯍꯪꯉꯝꯗꯅ ꯏꯪꯈꯣꯜ ꯑꯁꯤ ꯍꯦꯛꯇ ꯂꯧꯁꯜꯂꯨꯔꯕꯣ ꯍꯪꯉꯝꯃꯤ
Imadi aina ngangsayibasing adu munna tai. Adubu babadi thajadabadongna aingonda sumna hairei. Ibungo migi yum asidabu karaidagi kanagi nupino changakturisibo. Noise sida hek hongakpadagi jajatki wa ngakta ngangi. Mina taraga sokpasi yamna kiganbu oina ningani. Ipana hairisini karimatu oiramoy. Namaga nangadi yumda sum laibanina. Kaino wakana pukanda kanjalaba maali. Nasega igadi nongmata karimata thengnadi hairei. Aina mu babaibu ngasaigidubu tasengna. Madubu aigi wakanarani. Madu aigi wakanadi nati. Yumasi kaigumba mong amadi tauri. Paredo babai mahalabanina. Nabani su waramani potharo hairami. Adugai se aigi kada muksangami. Imana so aigi nakta sangaga ibungo. Nupido masak mong matause kamaina tauge. Nang mayaksing na uhobro hangai. Aina mo ima adu de kaya mayaksing na uhode. Adubu nupidi nupini sangkribado. Taseng na mapamasda ide laibade sade pen bahaibado oite. Asumna imada ina hairami. Mataw sum tawduna iso anawba koigi yuming hol aduda laibada. Isada iyay hainadana lairami. Numitudi numayjing numitni aduna isiso tabag sa lamdi. Ay sa sumoyda wamata ngangdana. Ay kada tuminga laibaduda. Babasa nga gahingonda sumna hangay. Ibungo nang sa tukatupag matatang ning drabo. Nasado bo dumay na sungka maning maduda. Suru-suru na isalaga layraga di yararoy. Masidi numayjing numitni nasiso tabag karoy. Ipaso yung dalay ni namaso. Aduna isadi asay po koy giso hekpoy tuuso. Ipagi gari si taugera natraga. Nasigi gari si taugera anisidagi gari yamakalo. Aduga saluro hayrei. Ay naso babada babay karimata sanging deda. Adoy mahut ay so koles loire. Ay gitaba matibiyo hayrami. Babana mukhakoy isagi bo nasidaw na. Ipa na taba matibido ini. Ado hujikti bot matam ni tabak lobo matam natre. Kaya layragi sagi taba may ipa ni tidoy ni hayrei. Babaga iga ngahak wari watay tauramaga babaso tuokre. Babae yak tokibaga numayjing numituway banina. Kuya adalay ba iga lunatin naramba imana ba mana. Ay nguna sudid itaw nga si di sande numini. Ayway na noy da kwairura natraga. Nangway na ngahak ay ganakta lakero. Unadaba so kuire ponda ngahak wari sana ba sinata na hayrei. Maduday na anan ayway na lagi ay gitabayang kangi wari so. Nangga karatana si. Yung nasumlay ba siya iso hay naragtre. Ado ay lagi nang yung dalera mo hayrami. Ay di numito imana ba dugi manakta dumsalami. Ado ga baba sumagi haurap pamoy tawrira kangdi. Padamasi manaw sing ado yanadragaso. Numayjing numini ado nang hakhanagi yung maduda. Salugi haydana adom da baba sulami. Yung na imagay siya mukle haurami. Iseso nung tingki bung baro tarap pamatam maduda. Iluluzaragang hakmasi pamungda tumbazani. Imana tabayang kang kay no tawdo na layri. Isi na tumingay isegi lukhang gisa madukanagumba miya mana. Sumtam na tam na moli-moli parak padong na tawray. Isi so ima walaboy nang dana imayi nga hagtungge. Samdo parak ano nung tintum da pagkuire. Adamay na isi na hek hayro bada isegi samado. Amuk kari mata tawrakide. Ngayak leraga mo isegi kada leri papusay singado. Miya mana pairaga sana badong na. Kokakliang mamakonsi mong isi na tarami. Hanagti iseso ima ng sidiba hayda na mamito pang torapada. Salong na nupi ma prab isegi ka tudagi toki hay. Aduda iseso mamangay na tamakiba wari eduga. Maso kita na ima karino malayre hayda na. Isese kan na laurami. Imaso pakanak kaino kaidoragi hayda na pakano isegi ka da sensalami. Iseso ki na magi ka da layrami. Aduga ima da ise na ima kaino hujikidudi. Nupi daw na tawi masamso sange egi ka sita layrami. Aduga madi nga sayde sway na tumingay ay gisama mukpayra. Ay giposay singa siya mukpay sana doon na layramini. Ay di ima mahalure duga kaino hujikidudi. Ibungo na ingwanda mamangda so hayrak krabani. Isay nupi mathokpa ni yung masihayda na. Imaso sumadumay na nupi ma yung masida turak-turak ko'y na sumurak padagi. Imaso wakala makhan bahurami. Kaino na mapagay ganang lawro riba yung kola sibo. Karilay rabasano hayda na. Aduga somda na iso imana ba aduga tukalamada. Ayingba amamam takminaraga wari watay karasanarami. Imana ba na swayngunda suras kaino ni hongki ba da sungayli. Yung maduda dumay na tawraga di noy di kamay na layni. No ima baba na sulawramday. Ikola dugi matangda karimata tana hutrabazaro hayrei. Ay na mo itaw kang di madumadi ay so. Aduba ima di masigi matangda kay gumakaradi. Ima di kang labamali. Aduba baba di huzipo masada. Ako'y natamliba wasi kaya itatazadri. Aduna iso yung dalay ng aktre. Apang mo private ki wari kaso taba masat ki ba paamre.
Yumna sum laysalaka wakanse ngauge tawrei. Imanaba adusu aigi wafam aduda masu yamna nungairamde. Isega imaganasu babada hana phone tawraga aingonda amuk tawrei. Ibungo nang karaida lege yumda halao. Ainasu haladabani khumme. Yumda hek halappaga ise asaigi nakta prap sensalai. Aduga aingonda yamna pakana ibungo. Siseda nangwanda tawrakiba adumaina nungtin tumingaida tawrei. Ado akoigi yumsibu kamaina tawsi hairino hangai. Aina amuk kainone ise sunupido urabo. Haide nupi adu thengnaraba. Ise na amuk maisu hore aigi kadagi thokibani hairei. Imana mo ibe manang amukta ngaikose. Napa halaga kai no tanarasi. Akwai se sumwari aduda tawragadi pungpada pakhatnarani. Ngahaksa tumina laisi. Isa singna leba nungaitragadi amuk mafamse thadu amaka loire. Ado napa gaiga wari amata tanakige hairei. Mataw sum tawdana babasu Sunday ga oire asomda magi hana. Pulam amasung mamanaba sing aduga. Ngahak puluraba mali yu khara ngauraga yumda halai. Imana su babada wari do hawduubada. Baba se pingnong na sawgalai. Kaino noina tamnay haidana sumayngonda hanjan ngangisi. Noy lenindraga hanagi yum maduda leigesu leiruso. Maduda ay thingde. Hujung matamdabu karaidagi laitin put preno. Ay ngasi mapanda tumuro no yamna kiraga na hairei. Imaso babagi mong mataw aduda hidaka khara ngauraga halakpaduda. Masidi manaruba kanaroi haidana. Wado makha taramde. Aduga numituso akwai mungse tumin lainarami. Ise gaigada sa hek topaga. Akwai ki kada dum sangi. Imana akwai mayam sabagi lukhak sagumdo. Loisalaga maningda kolik sing adu phengunaba puthorami. Aduga babade sumangda chokri matharaga. Surup masay masingdo na phamagalairami. Maningda imana kolik to phenge tawringai ising kallingai. Imagi tungdagi nupigi khonjenda sumna hairei. Ima kondo ay phengbiuro haidana khonjela mana wangangakpadagi. Ima so kaino kanano haidana mamaido. Salawna leithoktuna yengami. Tawbadaba imana leithoktuna yengubadadi. Kanaso muk leiramde. Maduda ima so machinda sauna. Pakhat kina sumna hai. Kanano nangbo yung masida nang nakoinay nairisi karigino. Nangbo sikiba tawairo. Natraga mina thariro amukana yung masida changakano. Hana mapamasin nangi wairamagasyo. Hawditi ako'y yung may kaysadana. Ako'y si mapamasida lairabani. Sanga ano amukana hairami. Adu ay masa kina kulik sing adu pengaga. Imungda hatu sangay. Babaso mapanda pamido numitudi. Babada so kay gumakriti tawba haurai. Babana ngayake kuitarubada babana pamiba sawkrido. Makada bom nang na inturaki. Maduda babaso kay nune kanano haidana. Aday da lay duna yengi. Aduga babaso wakala makalagdana. Imungda prap sangay. Aduga ako'y so imaga magada tawri ito. Wamaset amata tamthokte. Numitugi ahing nungay pungtinga ba matamsida. Sumangda sokri gumba magonggong singba makonsi. Ako'y imungi miloy na tarami. Ay supuklang na hawgalami babay may siya mo suloy na hawgalai. Imana so babada kay na mo'y baba mapanda tari ba makola sibo. Asibo kay no hangami. Babaso ngahak tuminalay aduga ko na sumna kumay. Hay maidi kauri da nga say na pamamba sokri duni hasidi. Ay diloksan ba kauri. Adu kanano sokri sibo sumsing sanari sibo. Ay yenguge hada na baba na mamang tuwang ado. Hang tuwaga yenguba da sumang da sokri adu da. Nupi matungon tuwaga pamagalay rami. Madu ako'y mong manunggi mina loy na uri ni. Adu uba daw kasi pungak hek ngai. Baba na so ako'y kira ni hada na tongdo gamnong nalon salami. Adu ka manung daw ako'y mariwata na rami. Handak ti baba so masada gyan tajaraba maali. Ako'y da sum na hairei. Isasang na haibawada ay natajarudaba ni. Adu ba nga siri isada ting naraba ni na. Tasing na ikang yung pamasimi laybang ngamgada ba yung pamnatre haibasi. Adu na hayang magmamanang gay katawraga. Maiba maibi thirusi. Aduga mapamasda kay thokiba laikibagi haibado. Moida yanghansi hairami. Imana mokhoi kaya kahina su khanjan birurano. Ako'y natawkrisi isa ni sige ngaktani. Hayang dumapagay ka salasi. Adu hugzupaw laizaro nupido bo hairami. Babanam klaygera layroygera yengurano. Nungan ba ngaira si hairei. Asum tawda na babay maayok yandaangan bada. Maiba maibi thiba sadki. Babana so mamanaba magi mayum da hana sangaga. Wari do mamanaba duda tamami. Marubay di dasa saung na tare ada chili haidana. Inkolama nong na layraga yung mamasado na layrabani. Ado hudikti yung madu ichasing ako'y amatalay ba ngamdre. Sikra ba tawayra na traga karino kangdre. Nupi masama yung maduda num tuwaga layri.
ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯃ ꯇꯥꯟꯅꯕ ꯂꯥꯛꯏꯅꯤ. ꯑꯗꯨ ꯃꯔꯨꯞꯅ ꯑꯩꯒꯤ ꯃꯇꯦꯡꯁꯦ ꯑꯃꯨꯛꯇ ꯇꯧꯕꯤꯌꯨ ꯍꯥꯏꯔꯝꯃꯤ. ꯕꯕꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ ꯀꯩꯅꯣꯅꯦ ꯕꯤꯖꯣꯏ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯅꯣꯏꯕ ꯏꯪꯈꯣꯜ ꯑꯗꯨ ꯂꯩꯕꯗ ꯃꯔꯤ ꯃꯈꯣꯡ ꯀꯔꯤꯃꯠꯇ ꯊꯤꯍꯧꯗ꯭ꯔꯕꯣ? ꯕꯕꯥꯅ ꯑꯃꯨꯛ ꯃꯔꯨꯞ ꯑꯩꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯁꯦꯟ ꯌꯥꯅꯔꯛꯇꯕꯒ ꯏꯆꯥꯅꯨꯄꯤꯁꯨ ꯊꯕꯛ ꯇꯧꯔꯛꯄꯒ ꯅꯥꯄꯜ ꯑꯃꯗ ꯑꯩꯁꯨ ꯏꯪꯈꯣꯜ ꯑꯗꯨ ꯃꯤ ꯑꯃꯗꯒꯤ ꯁꯠ ꯂꯥꯎꯅ ꯍꯦꯛ ꯂꯧꯁꯜꯂꯨꯔꯦ. ꯑꯩꯁꯨ ꯃꯔꯤ ꯃꯈꯣꯡ ꯀꯌꯥ ꯀꯨꯞꯅ ꯊꯤꯍꯧꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ. ꯕꯕꯥꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯑꯃꯨꯛ ꯏꯍꯦ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ? ꯅꯣꯏꯒꯤꯗꯨ ꯏꯪꯈꯣꯜ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯨꯝ ꯊꯣꯛꯑꯒ ꯂꯩꯔꯦ ꯍꯥꯏꯔꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥꯗꯨ ꯀꯩꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯂꯩꯈꯤꯗꯕꯕꯨ ꯑꯣꯏꯔꯣ ꯀꯩꯅꯣꯝꯗꯗꯤ ꯁꯣꯏꯗꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤꯕ ꯌꯥꯎꯔꯝꯃꯅꯤ. ꯐꯔꯦ ꯑꯗꯨ ꯂꯥꯏꯇꯤꯡ ꯈꯣꯏꯔꯝ ꯊꯣꯛꯑꯒ ꯐꯕ꯭ꯔꯥ ꯍꯦꯛ ꯌꯦꯡꯉꯣ. ꯐꯠꯇ꯭ꯔꯒꯅ ꯃꯐꯝ ꯑꯗꯨ ꯅꯣꯏ ꯃꯤ ꯑꯇꯣꯞꯄ ꯑꯃꯗ ꯑꯃꯨꯛ ꯍꯦꯛ ꯌꯣꯟꯁꯤꯜꯂꯝꯃꯨ. ꯑꯗꯣ ꯃꯥꯏꯕ ꯃꯥꯏꯕꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯃꯗꯤ ꯂꯩ. ꯑꯗꯣ ꯃꯥꯒ ꯍꯥꯏꯐꯦꯠ ꯇꯥꯟꯅꯒꯦꯔꯣ ꯅꯣꯏꯕꯣ? ꯑꯍꯟꯗꯤ ꯌꯥꯝꯅ ꯑꯣꯏꯔꯕꯅꯤ. ꯅꯣꯏꯅ ꯃꯥꯒ ꯇꯥꯟꯅꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯒ ꯆꯠꯃꯤꯟꯅꯔꯨꯔꯁꯤ ꯍꯧꯖꯤꯛ ꯍꯥꯏꯔꯛꯏ. ꯕꯕꯥꯅ ꯑꯃꯨꯛ ꯏꯇꯥꯎꯕꯤ ꯅꯪ ꯑꯍꯜ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯑꯃꯨꯛꯇ ꯎꯅꯍꯜꯂꯨꯕ. ꯅꯪꯒ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯔꯨꯁꯤ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦꯅꯦ. ꯑꯥꯒꯤ ꯌꯨꯝꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯗꯁꯨ ꯋꯥꯐꯝ ꯑꯁꯤ ꯇꯥꯍꯟꯅꯤꯡꯗꯦ. ꯃꯣꯏꯅꯁꯨ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯣꯏ. ꯑꯩꯒꯤ ꯋꯥꯁꯤꯗ ꯑꯗꯨꯅ ꯃꯔꯨꯞꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯝꯃꯤ. ꯕꯕꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯅꯨꯡꯉꯥꯏꯔꯛꯇꯗꯅ ꯑꯗꯨꯗꯤ ꯂꯥꯛꯑꯣꯁꯦ ꯑꯩꯒ ꯆꯠꯂꯨꯔꯁꯤ ꯍꯥꯏꯗꯅꯏꯃꯥꯒ ꯇꯧꯔꯒ ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯃꯤꯟꯅꯔꯝꯃꯤ. ꯃꯥꯏꯕ ꯑꯣꯏꯔꯤꯕ ꯑꯍꯜ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯂꯩꯔꯝꯃꯤ ꯍꯥꯏ. ꯋꯥꯔꯤꯁꯤꯡꯗꯨ ꯕꯕꯥ ꯏꯃꯥꯅ ꯑꯍꯜ ꯑꯗꯨꯗ ꯇꯝꯂꯨꯕꯗ ꯑꯍꯜ ꯑꯗꯨꯅꯁꯨ ꯑꯗꯨꯗꯤ ꯑꯩ ꯂꯥꯛꯇ꯭ꯔꯒꯗꯤ ꯈꯪꯉꯣꯏ. ꯉꯁꯤꯗꯤ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯀꯗꯕ ꯂꯩ. ꯍꯌꯦꯡꯗꯣ ꯑꯩ ꯂꯥꯛꯀꯦ ꯍꯥꯏꯔꯛꯏ. ꯕꯕꯥ ꯏꯃꯥ ꯍꯦꯛ ꯍꯜꯂꯛꯄꯗ ꯏꯆꯦꯒ ꯑꯩꯒꯅꯁꯨ ꯕꯕꯥ ꯏꯃꯥꯗ ꯃꯥꯏꯕꯗꯨ ꯎꯅꯔꯛꯑꯕꯨ ꯍꯪꯉꯛꯑꯝꯃꯤ. ꯃꯗꯨꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ. ꯎꯅꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯁꯪꯗꯦ. ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯀꯦ ꯍꯥꯏꯍꯧꯋꯤ. ꯍꯌꯦꯡꯗꯣ ꯅꯣꯏ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯃꯥꯏꯕꯗꯨ ꯄꯨꯔꯒ ꯂꯥꯛꯄꯤꯔꯒꯦ ꯍꯥꯏ. ꯑꯗꯣ ꯑꯩꯈꯣꯏ ꯆꯠꯊꯣꯛꯇ꯭ꯔꯤꯉꯩꯗ ꯀꯔꯤꯗꯤ ꯇꯧꯔꯛꯀꯦ ꯍꯪꯉꯛꯏ. ꯏꯆꯦꯅ ꯑꯃꯨꯛ ꯏꯃꯥ ꯀꯔꯤꯁꯨ ꯇꯧꯔꯛꯇꯦꯗ. ꯉꯁꯤꯗꯤ ꯑꯗꯨ ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯂꯧꯊꯣꯛꯏꯗꯨꯅ ꯍꯪꯉꯝꯃꯤ. ꯃꯗꯨꯗ ꯏꯃꯥꯅ ꯑꯣ ꯁꯤꯔꯨꯛ ꯈꯣꯏꯖꯨ ꯂꯩꯈꯥꯝꯅꯤꯗ. ꯅꯄꯥꯒ ꯑꯩꯒꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄꯅꯤ. ꯍꯣꯔꯦꯟꯗꯤ ꯅꯨꯃꯤꯗꯥꯡꯗ ꯁꯤ ꯊꯥꯗꯣꯛꯇꯣꯏꯅꯤ. ꯃꯁꯤꯁꯨ ꯌꯥꯝꯅ ꯀꯥꯟꯅꯕꯅꯤ. ꯂꯥꯏꯇꯤꯟ ꯐꯠꯇ ꯍꯥꯎꯊꯤ ꯑꯃꯠꯇ ꯆꯪꯕ ꯉꯝꯕ ꯅꯠꯇꯦ. ꯑꯗꯨꯃꯥꯏꯅ ꯕꯕꯥ ꯏꯃꯥ ꯑꯩꯈꯣꯏꯁꯦ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯇꯥꯔꯛꯄꯗ ꯏꯃꯥꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝꯗꯨ ꯍꯧꯒꯠꯂꯒ ꯌꯨꯝ ꯃꯅꯨꯡ ꯑꯃꯗꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯂꯣꯏꯅ ꯍꯨꯝꯗꯣꯛꯑꯒ ꯒꯦꯠ ꯋꯥꯡꯃꯗ ꯊꯅꯝꯃꯤ. ꯑꯗꯨꯒ ꯏꯃꯥꯅ ꯇꯨꯡ ꯂꯩꯊꯣꯛꯑꯒ ꯍꯦꯛ ꯆꯪꯉꯛꯄꯗ ꯑꯩꯈꯣꯏ ꯒꯦꯠ ꯑꯗꯨ ꯃꯄꯥꯟꯗꯒꯤ ꯃꯤ ꯑꯃꯅ ꯈꯨꯠꯅ ꯀꯟꯅ ꯌꯩꯔꯛꯄ ꯊꯤꯜꯂꯛꯄꯗꯨꯃꯥꯏꯅ ꯒꯣꯡ ꯂꯥꯎꯅ ꯌꯩꯔꯛꯏ ꯍꯥꯏ. ꯑꯗꯨꯗ ꯏꯃꯥꯁꯨ ꯃꯁꯥꯗ ꯄꯨꯈꯪ ꯍꯦꯛ ꯈꯪꯈꯤꯗꯅ ꯄ꯭ꯔꯞ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯋꯥꯔꯤꯗꯣ ꯇꯝꯃꯛꯏ. ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯅ ꯍꯧꯖꯤꯛ ꯈꯣꯏꯖꯨ ꯂꯩꯈꯥꯝꯁꯦ ꯊꯥꯗꯣꯛꯎꯕꯗ ꯃꯄꯥꯟꯗ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯈꯪꯗꯦ. ꯒꯦꯠꯇ ꯒꯣꯡ ꯂꯥꯎꯅ ꯀꯔꯤꯅꯣꯃꯅ ꯊꯤꯜꯂꯛꯏ ꯍꯥꯏꯔꯛꯏ. ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯃꯥꯒ ꯏꯆꯦꯒ ꯁꯨꯝ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯉꯤꯉꯩ ꯒꯦꯠꯇꯣ ꯑꯃꯨꯛꯀ ꯒꯣꯡ ꯂꯥꯎꯅ ꯃꯤ ꯑꯃꯅ ꯌꯩꯔꯛꯄ ꯃꯈꯣꯟꯁꯤ ꯕꯕꯥꯒ ꯑꯩꯒꯅ ꯇꯥꯔꯝꯃꯤ. ꯕꯕꯥꯗꯁꯨ ꯑꯩꯅ ꯕꯕꯥꯁꯤꯕꯨ ꯃꯤꯅꯔ ꯅꯠꯇ꯭ꯔꯒ ꯀꯩꯅꯅꯣ ꯑꯣꯟꯊꯣꯛꯀꯟꯅ ꯊꯤꯜꯂꯛꯈ꯭ꯔꯦꯗ ꯍꯩꯔꯝꯃꯤ. ꯕꯕꯥꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ ꯉꯁꯤꯗꯤ ꯒꯦꯠꯁꯦ ꯍꯥꯡꯕ ꯌꯥꯔꯔꯣꯏ. ꯅꯣꯡꯉꯥꯟꯗ꯭ꯔꯤꯐꯥꯎ ꯒꯦꯠꯁꯦ ꯍꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯏ. ꯃꯇꯧ ꯁꯨꯝ ꯇꯧꯗꯅ ꯅꯨꯃꯤꯠꯇꯣ ꯆꯥꯛ ꯇꯣꯛꯑꯒ ꯑꯩꯈꯣꯏꯁꯤ ꯉꯇꯥ ꯐꯃꯨꯡꯗ ꯆꯪꯅꯔꯝꯃꯤ. ꯄꯨꯡ ꯊꯦꯡꯉꯕ ꯃꯇꯨꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯒꯦꯠꯁꯤ ꯃꯄꯥꯟꯗ ꯃꯤ ꯑꯃ ꯆꯪꯉꯛꯀꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯒꯣꯡ ꯑꯗꯨꯝ ꯊꯤꯜꯂꯒ ꯂꯩꯔꯝꯃꯤ. ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯍꯤꯡꯗꯣ ꯇꯨꯝꯕ ꯌꯥꯔꯝꯗꯦ. ꯌꯨꯝꯊꯪꯅꯔꯤꯕ ꯂꯥꯞꯅ ꯂꯩꯅꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯅꯁꯨ ꯑꯍꯤꯡꯗ ꯑꯩꯈꯣꯏꯒꯤ ꯒꯦꯠꯇ ꯃꯤ ꯑꯃꯅ ꯊꯤꯜꯂꯛꯄꯗꯨ ꯃꯤ ꯈꯔꯅꯁꯨ ꯇꯥꯔꯝꯃꯤ. ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯕꯕꯥ ꯏꯃꯥ ꯃꯣꯏ ꯑꯅꯤ ꯍꯥꯟꯅ ꯍꯧꯒꯠꯈꯤ. ꯑꯗꯨꯒ ꯃꯥꯏꯕꯗꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ. ꯀꯣꯟꯅ ꯑꯌꯨꯛꯀꯤ ꯄꯨꯡ 8 ꯇꯥꯔꯛꯄ ꯃꯇꯝ ꯑꯁ꯭ꯋꯥꯏꯗ ꯃꯥꯏꯕꯗꯨ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯒꯥꯔꯤꯗ ꯍꯥꯞꯄꯒ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯏ. ꯃꯥꯏꯕꯗꯨꯁꯨ ꯃꯁꯥꯗ ꯀꯩꯁꯨ ꯈꯟꯗꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯒꯣꯡ ꯆꯪꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯀꯥ ꯈꯨꯗꯤꯡ ꯀꯨꯌꯦꯡ ꯌꯦꯡꯉꯤ. ꯌꯨꯝꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯃꯊ꯭ꯋꯥꯏ ꯃꯃꯤꯁꯤ ꯂꯩꯔꯤ. ꯁꯤꯗ ꯂꯩꯈꯤꯗꯕ ꯌꯥꯎꯕ ꯃꯥꯜꯂꯤ. ꯏꯪꯈꯣꯜ ꯃꯄꯨꯁꯦ ꯀꯔꯥꯏꯗꯩꯅꯣ ꯑꯁ꯭ꯋꯥꯏꯗ ꯂꯩꯕ꯭ꯔꯣ ꯍꯪꯉꯛꯏ. ꯕꯕꯥ ꯏꯃꯥꯅ ꯑꯃꯨꯛ ꯄꯥꯕꯨꯡ ꯏꯪꯈꯣꯜ ꯃꯄꯨꯁꯦ ꯑꯁ꯭ꯋꯥꯏꯗꯩꯗꯤ ꯅꯠꯇꯦ. ꯏꯪꯈꯣꯜꯁꯦ ꯃꯥꯅ ꯁꯨꯝ ꯂꯩꯁꯜꯂꯒ ꯊꯝꯕ ꯏꯪꯈꯣꯜꯅꯤꯁꯨ ꯍꯥꯏ. ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯖꯔꯨꯕꯅꯤ ꯍꯥꯏꯔꯝꯃꯤ. ꯃꯥꯏꯕꯗꯨꯅ ꯃꯈꯣꯏꯅꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯏꯪꯈꯣꯜ ꯃꯄꯨ ꯑꯗꯨꯅ ꯍꯥꯟꯅ ꯍꯪꯈꯣ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯊꯣꯛꯈꯤ ꯍꯥꯏꯗꯅ ꯑꯗꯨꯒ ꯂꯥꯏꯒꯤ ꯊꯧꯗꯨ ꯇꯧꯁꯤ. ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯂꯥꯏꯗ ꯄꯨꯈꯨꯝꯗ ꯈꯣꯏꯔꯝꯕ ꯌꯥꯔꯣꯏ. ꯌꯥꯝꯅ ꯂꯨꯏ ꯅꯣꯏꯒꯤꯁꯤ. ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯁꯤꯕ ꯊꯋꯥꯏ ꯑꯃꯅ ꯌꯦꯠꯇꯨꯅ ꯂꯩꯕ ꯏꯪꯈꯣꯜ ꯑꯃ ꯍꯥꯏꯗꯨꯅꯤ. ꯑꯗꯣ ꯃꯤꯗꯣ ꯅꯣꯏ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯊꯣꯛꯎꯁꯨ. ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯀꯧꯔꯛꯎ. ꯃꯔꯤ ꯃꯈꯣꯡꯗꯣ ꯈꯪꯉꯒ ꯑꯩꯁꯨ ꯂꯥꯏꯗꯣ ꯈꯣꯏꯔꯝꯕꯤꯒꯦ ꯍꯥꯏꯔꯛꯏ. ꯃꯁꯤ ꯇꯁꯦꯡꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯂꯥꯛꯑꯕꯅꯤ ꯍꯥꯏꯗꯅ ꯂꯥꯏꯗꯣ ꯑꯗꯨꯝ ꯈꯣꯏꯔꯝ ꯊꯣꯛꯈ꯭ꯔꯗꯕꯅꯤ. ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨ ꯃꯊꯃꯣꯏ ꯁꯦꯡꯕ, ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯃꯁꯥꯗ ꯌꯥꯝꯅ ꯈꯪ ꯍꯩꯕ ꯑꯍꯜ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯔꯤ ꯃꯈꯣꯡꯗꯣ ꯊꯤꯗꯣꯛꯑꯒ ꯐꯖꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝ ꯊꯣꯛꯄ ꯄꯥꯝꯃꯤ. ꯅꯨꯃꯤꯠꯇꯨꯗꯁꯨ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯕꯕꯥꯒꯤ ꯏꯃꯥꯒꯅ
ꯏꯪꯈꯣꯜ ꯃꯄꯨ ꯑꯗꯨꯒ ꯎꯅꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯂꯥꯛꯏꯉꯩꯁꯤꯗ ꯂꯥꯏꯇꯤꯡꯒꯤ ꯊꯧꯔꯝꯁꯤ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯑꯗꯨꯗꯤ ꯌꯥꯔꯣꯏꯍꯦ, ꯃꯁꯤꯒꯤ ꯑꯍꯟꯁꯤ ꯍꯩꯁꯨ ꯌꯥꯝꯅ ꯍꯩꯕꯅꯤ, ꯃꯥꯅ ꯍꯩꯔꯤꯁꯦ ꯃꯁꯤ ꯃꯔꯝ ꯈꯪꯕꯒꯤꯅꯤ꯫ ꯅꯣꯏꯅ ꯍꯦꯛꯇ ꯈꯣꯏꯔꯝꯕꯤꯌꯨ ꯍꯥꯏꯗꯅ ꯈꯣꯏꯔꯝꯍꯜꯂꯒ ꯀꯩꯁꯨ ꯀꯥꯟꯅꯗ꯭ꯔꯒꯗꯤ ꯀꯔꯤ ꯀꯥꯟꯅꯅꯤ? ꯑꯗꯨꯅ ꯏꯪꯈꯣꯜ ꯃꯄꯨꯗꯣ ꯃꯐꯝ ꯈꯪꯉꯒꯗꯤ ꯋꯥꯔꯤꯗꯣ ꯍꯥꯟꯅ ꯅꯈꯣꯏꯒ ꯁꯥꯟꯅꯔꯨꯆꯣ ꯍꯥꯏꯔꯛꯏ꯫ ꯏꯆꯦꯅꯁꯨ ꯕꯕꯥ ꯏꯃꯥꯗ ꯑꯗꯨꯝ ꯍꯥꯏ, ꯕꯕꯥ ꯏꯃꯥ, ꯅꯣꯏꯁꯤ ꯃꯤꯅ ꯍꯥꯏꯕ ꯋꯥꯗ ꯀꯌꯥ ꯂꯧꯁꯤꯟꯕ ꯍꯩꯇꯦ, ꯆꯠꯂꯣ ꯍꯧꯖꯤꯛ ꯃꯣꯏ ꯏꯪꯈꯣꯜ ꯃꯄꯨꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯆꯣ, ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯊꯣꯛꯈꯤꯗꯣ ꯃꯉꯣꯟꯗ ꯍꯪꯉꯨꯆꯣ, ꯑꯗꯣ ꯄꯥꯛꯄꯥꯛꯇꯤ ꯍꯥꯏꯔꯛꯀꯗꯕ ꯃꯥꯟꯗꯦ, ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯅꯕꯥꯅꯤꯅ ꯅꯝꯗꯅ ꯍꯪꯉꯣ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥ ꯏꯃꯥꯅꯁꯨ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯍꯥꯏꯗꯅ ꯏꯪꯈꯣꯜ ꯃꯄꯨꯗꯨ ꯎꯅꯕ ꯆꯠꯈꯤ꯫ ꯑꯗꯨꯒ ꯋꯥꯔꯤꯗꯣ ꯃꯉꯣꯟꯗ ꯍꯪꯕ ꯍꯧꯔꯛꯄꯗ ꯏꯪꯈꯣꯜ ꯃꯄꯨ ꯑꯗꯨꯅ ꯑꯁꯦꯡꯕꯗꯣ ꯂꯣꯠꯁꯤꯜꯂꯒ ꯁꯨꯝ ꯋꯥꯗꯣ ꯂꯩꯊꯣꯛꯇꯅ ꯈꯨꯝꯃꯛꯏ꯫ ꯏꯃꯥꯅꯁꯨ ꯁꯦꯡꯅ ꯐꯖꯅ ꯍꯥꯏꯖꯔꯕ ꯃꯇꯨꯡ ꯀꯣꯟꯅ ꯊꯪꯗ ꯏꯪꯈꯣꯜ ꯃꯄꯨꯗꯨꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯛꯏ꯫ ꯃꯐꯝ ꯑꯗꯨ ꯑꯩꯁꯨ ꯂꯩꯁꯟꯕ ꯀꯨꯏꯔꯦ, ꯆꯍꯤ 10ꯕꯨ ꯍꯦꯜꯂꯝꯃꯅꯤ ꯏꯪꯈꯣꯜ ꯑꯗꯨ ꯑꯩꯅ ꯂꯩꯁꯜꯂꯒ ꯊꯝꯕ꯫ ꯍꯥꯟꯅꯒꯤ ꯏꯪꯈꯣꯜ ꯃꯄꯨ ꯑꯁꯦꯡꯕꯗꯣ ꯑꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ, ꯃꯄꯥ ꯃꯆꯥ ꯈꯛ ꯑꯗꯨꯗ ꯍꯥꯟꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯆꯥꯅꯨꯄꯤꯗꯣ ꯃꯀꯣꯛ ꯕꯦꯔꯥ ꯈꯔ ꯂꯩ, ꯑꯗꯨꯗ ꯃꯄꯥꯅꯗꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ꯫ ꯑꯗꯨꯗ ꯅꯣꯡꯃ ꯃꯆꯥꯅꯨꯄꯤꯗꯣ ꯆꯥꯍꯩꯗꯕ ꯀꯩꯅꯣ ꯆꯥꯁꯜꯂꯨꯗꯅ ꯃꯧꯅꯗꯅ ꯑꯗꯨꯝ ꯂꯩꯈꯤꯗꯦ꯫ ꯃꯄꯥꯗꯨꯅꯁꯨ ꯏꯆꯥꯅꯨꯄꯤꯗꯤ ꯑꯩꯒꯤ ꯏꯪꯈꯣꯜ ꯅꯨꯡ ꯑꯁꯤꯗꯒꯤ ꯆꯠꯍꯜꯂꯣꯏ, ꯑꯗꯨꯅ ꯏꯪꯈꯣꯜ ꯅꯨꯡꯗ ꯄꯣꯠꯂꯣꯏꯅꯤ ꯍꯥꯏꯗꯅ ꯃꯐꯝ ꯑꯗꯨꯗ ꯃꯊꯧ ꯃꯉꯝꯗꯣ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏ꯫ ꯑꯗꯨꯒ ꯑꯃꯅ ꯃꯆꯥꯅꯨꯄꯤꯒꯤ ꯐꯤꯔꯣꯏ ꯁꯣꯟꯗ꯭ꯔꯤꯉꯩ ꯑꯍꯜ ꯑꯗꯨꯁꯨ ꯑꯃꯨꯛ ꯂꯩꯈꯤꯗꯦ, ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯐꯤꯔꯣꯏ ꯑꯗꯨꯁꯨ ꯑꯗꯨꯝ ꯁꯣꯟꯈꯤꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯏꯪꯈꯣꯜ ꯑꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯅ ꯑꯩꯉꯣꯟꯗ ꯌꯣꯟꯁꯜꯂꯛꯄꯅꯤ, ꯃꯁꯤꯅꯤ ꯋꯥꯔꯤ ꯍꯥꯏꯕꯨ ꯍꯥꯏꯔꯛꯏ꯫ ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯇꯥꯕꯗ ꯕꯕꯥ ꯏꯃꯥ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯏ꯫ ꯑꯗꯨꯒ ꯕꯕꯥ ꯏꯃꯥꯅ ꯋꯥꯈꯜ ꯁꯨꯝ ꯇꯧꯔꯛꯄꯗ ꯅꯨꯄꯤ ꯑꯃ ꯌꯨꯝ ꯑꯁꯤꯗ ꯁꯨꯝ ꯊꯣꯔꯛꯏꯗꯣ ꯂꯩꯈꯤꯗꯕ ꯋꯥꯈꯜ ꯆꯣꯏꯔꯕ ꯅꯨꯄꯤꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯅ ꯕꯕꯥ ꯏꯃꯥꯅ ꯃꯥꯏꯕꯗꯨꯗ ꯑꯃꯨꯛ ꯋꯥꯔꯤꯗꯣ ꯃꯔꯤꯛ ꯆꯨꯝꯅ ꯂꯤꯔꯕ ꯃꯇꯨꯡ ꯃꯥꯏꯕꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯂꯥꯏꯒꯤ ꯊꯧꯗꯣ ꯅꯤꯡꯊꯤꯖꯅ ꯃꯔꯤ ꯃꯈꯣꯡ ꯆꯨꯝꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯍꯩꯗꯤ ꯍꯩꯕꯖꯥꯠꯅꯤ ꯃꯥꯏꯕꯗꯣ, ꯑꯗꯨꯃꯥꯏꯅ ꯃꯥꯏꯕꯗꯨꯅ ꯂꯥꯏꯒꯤ ꯊꯧ ꯑꯗꯨ ꯇꯧꯕꯤꯈꯤꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯁꯤꯗ ꯑꯀꯤ ꯑꯈꯪ ꯅꯪꯉꯝꯕ ꯀꯌꯥꯗꯨ ꯄꯨꯡꯀꯣꯛ ꯍꯦꯛ ꯀꯣꯛꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯏꯪꯈꯣꯜ ꯑꯁꯤ ꯂꯩꯕ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯄꯥꯈꯠꯂꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯩꯁꯨ ꯇꯧꯗꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯟ ꯋꯥꯔꯤ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫